Hainaba lay, miyoybana hinglingay matamda sinwatloy. Karigumba sinwatona thabag suba nomba khangaktraba matamda miyoy adu angawba amagumna hingani ngawchatnagani haiduna. Thabag surabadi awaba khangdrabadi miyoybadadi senwati. Sel paraktraba matamda hingba wai kokta khut hapi. Laibam ama khangde pothapam ama laite haiduna. Aduna thabag phabi luhenbi mahakti mama yaudana leirakpa oibana kana ama ngaida yumgi thabag pumba ayuk yenda aduda nganna hagatuna prap loinama hek tawi. Mapa chawba phawba hagatri korong mahak supthoktri amam angan sinaba matam aduda nupi oirabasu masada akiba haibadu nathaiduna thabag pumba loina tawi. Thabag thoram yambi luhenbinido laikaida mamuk phaba leisabi amata leitedo. Sel phangba thabag ama natrabaso wai tasengna yumgi kupnom nombana hena wai yumgi thabag inkhang tawringai hawkiba matam khanghawdi. Haujikti korong mahakso thorakle amambabu nathaiduna anganba mana mahut sinduna pombi chekla kayaso atiya thakta masagi kaidongpham thadoktuna painarakle. Chawba tumba hugatuna mapana thorakpani. Adubu machana sumang thelon wai sitna na taiduna leirambadu ubada momon tawi. Adubu nungaitaba phawduna tapna matomta sonjay. Ichase wadi wajarabani. Piklingai matamdagi nungaiba saruk amata thungdrabani. Mapa aina lairaba ma oirubana ichagi maning thunganba ngamdedo. Adubu mapa iso kanna hotnage. Nongma natraga nongma ichagi maning thunghanba ngamnaba ai hotnage. Wadawrida tasengna punsise. Yena kharomdagi luhenbi chaithaba loiraduna thorai. Mapana magon machi aduda ungduna laibadu ubada mapa tanaba asamna hairai. Kaidorage paba aduda ungduna lairibadubo nasa nungaitrabo nangbo. Wakhan khanduna ungduna lairamba chawba machana asumna hairakpada gyan laktuna nofet tawna machada ye. Machana haribadugi pakhum tapna pi. Ha, kaishu tawdeda. Sum ipa ase wakhalama tawduna leiramlibani. Ngaiko, nangbu khara thengna hawgatluni. Nangna hawgatpase yamna ngali haiba. Nasado loina sokpa tare. Isa phabana achawba lanni. Naraklabadi selsu tingi. Pangalsu thokte haibase nang kawganu koibema. Ichana hotnaribase imungini haiba ipa khangdaba nate. Khangi. Adubu matam chana taw. Ipagidi icha khaktani. Ichana pumnamakni. Ayuki korogum. Numidangi thazagum ngalibani. Ipagidi ichana sanadagi hena tangma manini. Apenba pokchari yamna haraujari mapagi wahai kharasi tabada khangi. Mapana mahapu kayagi mati nungsiba kayagi mati khalli haiba. Asina dum hena luhenbi mahakna honaningba pokpani. Miyoyba pumba wakhalda thamoida nongma natraga nongma nungaigani haibagi asa thami. Asagi mapuni. Adubo masien thabak oina tawdrabadi kadawnungda mangliba manglan sagaliba asado ningba thungloi haiba khangido. Chawba amuksu tapna makhatai machada nungsina yengduna. Ngasisu nangbu sana konungna chatkadoribra. Ha, nangna chatlibadubu pung kayada chatlibanone. Kayada halakpa. Ipadi khangdi. Aisu aigi thabak chatlingai. Ichabu nongmata cheksinna yengba sangdredo. Mama mapana mikup khuding kwesen senarabaso macha adubo lamhengi yauna helabada karisu kanade. May ising nungsiti changdi adubo phage yauna pharabada maya phaktuna phataba chinja namselabasu chadi. Phaduna lamhelucho haiduna mangak sampaiduna illabasu karisu tawdi lamhende. Masi pumba miyoybagi wakhalni. Wakhalgi makha yamna poli. Wakhal haibase angakpani. Noro kumhangi ngamba sangsar yohangi ngamba khwaidagi tamthiba miyoybagi wakhalni. Mapana hangkiba wahang adugi pakhum achotpa masam adubo makhutna sanaduna tapna pakhum pirai. Ingna tapna nungshiba khonjelda. Baba, horen pung 10 dawaida chatkadabani. Halakpana numidang wairam halakani. Ka hena wapa nateda. Panadum nungaidina chadi.
ꯑꯩꯗꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯄꯁꯦ ꯑꯗꯨꯕꯨ ꯄꯥꯕ ꯂꯩꯀꯥꯏꯒꯤ ꯇꯥꯔꯣꯏ ꯀꯌꯥꯅ ꯑꯩꯕꯨ ꯎꯗꯨꯅ ꯅꯣꯛꯅꯩꯗꯣ ꯍꯥꯏꯅꯕ ꯂꯩ ꯅꯨꯄꯤꯒꯤ ꯐꯖꯕꯗꯤ ꯑꯍꯦꯟꯕꯅꯤ ꯃꯥꯂꯦꯝꯗ ꯇꯥꯏꯕꯪ ꯁꯤꯟꯕ ꯃꯄꯨ ꯐꯥꯎꯕ ꯅꯨꯄꯤꯒꯤ ꯐꯖꯕꯗ ꯉꯥꯎꯅꯕꯅꯤ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯅ ꯃꯥꯂꯦꯝ ꯁꯦꯝꯂꯛꯄꯗ ꯌꯥꯎꯔꯕꯁꯨ ꯐꯖꯕ ꯄꯨꯝꯕ ꯏꯪ ꯇꯞꯄ ꯃꯈꯩꯗꯤ ꯅꯨꯄꯤꯗ ꯂꯣꯏꯅ ꯌꯥꯎꯍꯟꯕꯤꯔꯛꯂꯤ ꯑꯗꯨꯒ ꯊꯧꯅꯥ ꯂꯩꯕ ꯄꯥꯡꯒꯟ ꯀꯟꯕꯅ ꯅꯨꯄꯥꯗ ꯂꯣꯏꯅ ꯍꯥꯞꯄꯤꯔꯤ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯈꯔ ꯌꯥꯎꯔꯤꯗꯣ ꯃꯄꯥꯒꯤ ꯃꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯖꯗꯦ ꯆꯥꯎꯕ ꯇꯞꯅ ꯈꯨꯝꯃꯤ ꯀꯥ ꯍꯦꯟꯅ ꯉꯟꯅ ꯆꯠꯄꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯍꯌꯦꯡ ꯃꯈꯩꯗꯤ ꯌꯥꯝꯅ ꯉꯟꯅ ꯍꯧꯒꯠꯂꯅꯨ ꯏꯄꯥꯅ ꯍꯧꯒꯠꯄ ꯃꯇꯝꯗ ꯏꯆꯥꯕꯨꯁꯨ ꯍꯧꯗꯣꯔꯛꯀꯦ ꯅꯁꯥꯗꯣ ꯁꯣꯏꯗꯅ ꯅꯥꯔꯛꯄ ꯇꯥꯔꯦ ꯅꯠꯇꯦ ꯂꯩꯀꯥꯏꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯅꯣꯛꯅꯩ ꯍꯥꯏꯔꯤꯕꯗꯣ ꯏꯀꯥꯏꯗ꯭ꯔꯥ ꯅꯪ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯄꯗꯣ ꯆꯠꯂꯅꯨꯗ ꯏꯄꯥꯅ ꯁꯨꯃꯛ ꯉꯝꯅꯕ ꯍꯣꯠꯅꯔꯒꯦ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯕꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯕꯒꯦ ꯄꯥꯕ ꯍꯥꯏꯅꯤꯡꯕ ꯍꯥꯏꯁꯅꯨ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯕ ꯃꯣꯏꯅ ꯅꯣꯡꯃꯇ ꯑꯩꯒꯤ ꯆꯦꯡ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯊꯕꯛ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯁꯨꯕꯤꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯁꯨꯔꯤꯕꯁꯦ ꯑꯩꯒꯤꯅꯤ ꯏꯄꯥꯅ ꯁꯨꯕꯗꯤ ꯄꯥꯕꯅ ꯍꯣꯠꯅꯕꯗꯣ ꯅꯆꯥ ꯑꯩꯅ ꯄꯦꯟꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯆꯥ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯦ ꯏꯁꯥ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯌꯨꯝꯒꯤ ꯏꯆꯥꯛ ꯏꯔꯟ ꯂꯦꯞꯍꯧꯗꯅ ꯀꯔꯝꯕ ꯃꯇꯝꯗ ꯂꯦꯞꯀꯗꯧꯔꯤꯕꯅꯣ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯄꯥꯕ ꯅꯆꯥ ꯑꯩꯅ ꯉꯟꯅ ꯍꯧꯒꯠꯂꯤꯕꯁꯦ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯒ ꯐꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯁꯥꯏꯔꯝꯒꯦ ꯇꯧꯕꯅꯤ ꯊꯧꯁꯥꯗꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯈꯨꯝꯃꯤ ꯂꯨꯍꯦꯟꯕꯤ ꯃꯄꯥꯗ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯏꯕꯈꯛ ꯅꯠꯇꯦ ꯑꯆꯨꯝꯕꯅꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯟꯗꯨꯅ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯀꯔꯤ ꯊꯕꯛꯄꯨ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯉꯝꯂꯣꯏ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯗꯤ ꯑꯉꯛꯄꯅꯤ ꯃꯤꯅ ꯁꯤꯕꯅ ꯆꯤꯟꯗ ꯁꯥꯅ ꯁꯤꯕꯅ ꯈꯣꯡꯒꯨꯟꯗ ꯍꯥꯏꯗꯨꯅꯤ ꯃꯆꯥꯅꯨꯄꯤ ꯍꯩꯁꯤꯡꯕꯤꯅꯤ ꯉꯥꯡꯅꯔꯤꯕ ꯈꯨꯗꯤꯡ ꯂꯣꯏ ꯅꯥꯏꯔꯣꯏ ꯃꯃꯥ ꯂꯧꯕꯤ ꯃꯆꯥꯅꯤ ꯑꯗꯨꯅ ꯇꯞꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏ ꯐꯔꯦ ꯏꯆꯥꯅ ꯐꯩ ꯍꯥꯏꯕ ꯊꯕꯛꯇꯣ ꯂꯣꯏꯅ ꯍꯦꯛ ꯇꯧꯔꯣꯀꯣ ꯏꯆꯥꯅ ꯇꯧꯕꯕꯨ ꯀꯔꯤ ꯐꯠꯇꯕ ꯊꯕꯛ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯦ ꯑꯗꯨꯗꯤ ꯏꯄꯥ ꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯂꯨꯈꯤꯒꯦ ꯆꯥꯎꯕ ꯃꯆꯥꯅꯨꯄꯤꯗ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯂꯨꯍꯦꯟꯕꯤ ꯃꯍꯥꯛꯁꯨ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯄ꯭ꯔꯞ ꯊꯣꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯣꯠꯅꯕ ꯀꯟꯖꯕꯤꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯋꯥꯍꯩꯅ ꯃꯤꯕꯨ ꯁꯨꯝꯕ ꯉꯝꯃꯤꯗꯣ ꯁꯛꯇ ꯆꯨꯗ ꯌꯦꯡꯉꯤ ꯆꯪꯈꯣꯟꯕꯤ ꯂꯨꯍꯦꯟꯕꯤꯅꯤ ꯉꯧꯅ ꯄꯥꯜꯂꯤꯕ ꯀꯨꯆꯨ ꯃꯨꯅ ꯇꯥꯔꯤꯕ ꯅꯤꯡꯗꯨ ꯌꯩꯕꯤ ꯁꯝꯂꯥꯡ ꯑꯃꯗꯤ ꯁꯝꯂꯥꯡꯗ ꯊꯦꯠꯂꯤꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯑꯗꯨꯅ ꯅꯤꯉꯣꯟꯒꯤ ꯐꯖꯕ ꯑꯗꯨꯕꯨ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯄꯤꯗꯣ ꯆꯥꯛ ꯑꯗꯨ ꯊꯣꯡꯅ ꯂꯨꯍꯦꯟꯕꯤ ꯉꯁꯤꯗꯤ ꯅꯍꯧꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡ ꯅꯍꯧꯅꯅ ꯃꯃꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯐꯃꯨꯡ ꯊꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯁꯤꯔꯤ ꯂꯥꯎꯕ ꯈꯣꯜꯗ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯈꯔꯗꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯥꯀꯣꯡꯗ ꯁꯣꯟꯊꯥꯡꯅꯅ ꯅꯤꯟꯗꯨꯅ ꯇꯥꯔꯔꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯨꯍꯦꯟꯕꯤ ꯏꯃꯥ ꯏꯆꯥꯁꯦ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕ ꯃꯥꯜꯂꯦꯗꯣ ꯏꯃꯥꯁꯦ ꯀꯨꯏꯅ ꯍꯤꯡꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯂꯨꯍꯦꯟꯕꯤ ꯃꯃꯥꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯆ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯈꯨꯝꯃꯤ ꯏꯃꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯏꯃꯥ ꯅꯥꯕ ꯐꯔꯗꯣꯏꯅꯦ ꯂꯨꯍꯦꯟꯕꯤꯒꯤ ꯃꯃꯥꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯆꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯑꯃꯨꯛꯀꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯌꯦꯡꯉꯣ ꯏꯕꯦꯝꯃ ꯍꯌꯦꯡ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯅꯄꯥꯒ ꯅꯪꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯎꯀꯣ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛ ꯑꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯑꯗꯨꯅ ꯍꯩꯅ ꯊꯥꯡꯉꯨ ꯈꯣꯡꯊꯥꯡ ꯁꯤꯡꯅ ꯆꯠꯂꯨ ꯂꯝꯕꯤ ꯃꯃꯥ ꯂꯩꯇꯕ ꯃꯆꯥꯅ ꯀꯌꯥꯝ ꯐꯅꯤ ꯍꯥꯏꯕꯗꯣ ꯏꯆꯥꯒꯤ ꯃꯐꯝꯗ ꯃꯤꯅ ꯍꯥꯏꯗꯅꯕ ꯇꯧꯀꯣ ꯏꯆꯥꯗꯤ ꯃꯁꯛꯁꯨ ꯐꯖꯩ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯃꯔꯝ ꯃꯣꯛꯄꯤ ꯑꯣꯏꯌꯨꯀꯣ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯨ ꯎꯔꯒ ꯏꯃꯥꯅ ꯄꯦꯟꯖꯔꯛꯀꯦꯀꯣ ꯑꯆꯝꯕ ꯋꯥꯍꯩ ꯑꯣꯏꯔꯕꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯂꯨꯍꯦꯟꯕꯤꯒꯤ ꯃꯊꯃꯣꯏꯗ ꯇꯥꯈꯤꯕ ꯑꯣꯏꯕꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯉꯁꯤꯁꯨ ꯇꯥꯔꯛꯄꯅꯤ ꯅꯍꯧꯅꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯆꯦꯟꯊꯗꯨꯅ ꯂꯩꯔꯝꯂꯦ ꯉꯥꯏꯍꯥꯛ ꯅꯤꯡꯁꯤꯡꯕꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯨꯕꯗ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒ ꯁꯥꯒꯣꯟꯅꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯅ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯣꯛꯍꯟꯗꯦ ꯃꯁꯤꯒꯤ ꯁꯔꯨ ꯆꯩꯅꯥꯄꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯃꯥꯅ ꯌꯥꯗꯦ ꯍꯧꯅꯔꯨꯕ ꯂꯩꯇ ꯅꯤꯡꯁꯤꯡꯕꯒꯤ ꯏꯄꯥꯛꯇ ꯆꯪꯗꯨꯅ ꯍꯦꯛꯇ ꯂꯨꯞꯂꯨꯏ ꯂꯨꯍꯦꯟꯕꯤ ꯆꯥꯛ ꯑꯗꯨ ꯊꯣꯡꯅ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯕꯗ ꯆꯤꯝꯕꯥꯟꯗ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ
ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡꯗ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯆꯣꯔꯣ ꯂꯣꯟꯖꯔꯤ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯁꯣꯟꯊꯔꯛꯄ ꯃꯇꯝꯗ ꯏꯃꯥ, ꯅꯪ ꯑꯃ ꯂꯩꯔꯝꯂꯕꯗꯤ ꯋꯥꯈꯜ ꯑꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯒꯗꯕ꯫ ꯋꯥꯍꯩꯅ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯅꯆꯥꯏꯅ ꯇꯧꯕ ꯊꯕꯛ ꯑꯁꯦ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯅꯤꯀꯣ꯫ ꯃꯤꯒꯤ ꯃꯆꯥꯅ ꯃꯃꯥꯗ ꯅꯧꯊꯤ ꯁꯥꯕ ꯎꯔꯒ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯂꯛꯆꯔꯤꯕ꯫ ꯁꯣꯟꯖꯕ ꯈꯛꯇꯅꯤ, ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯔꯨꯒꯅꯤ, ꯎꯄꯥꯏ ꯂꯩꯇꯦ꯫ ꯄꯨꯟꯁꯤ ꯂꯣꯏꯗꯨꯅ ꯃꯤꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯀꯅꯥꯅꯁꯨ ꯀꯟꯕ ꯉꯝꯂꯣꯏ꯫ ꯅꯃꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯑꯁꯤ ꯃꯆꯥꯅꯤ, ꯅꯤꯡꯉꯝꯗ꯭ꯔꯕꯁꯨ ꯄꯦꯟꯊꯣꯛꯇꯨꯅ ꯍꯤꯡꯕ ꯇꯥꯕꯅꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯁꯅꯥ ꯀꯣꯅꯨꯡꯗꯅꯤ꯫ ꯂꯩꯃ ꯁꯤꯖ ꯑꯣꯏꯔꯤꯕꯤ ꯃꯤꯌꯥꯝꯒꯤ ꯂꯩꯃꯔꯦꯝꯕꯤ ꯅꯤꯡꯉꯣꯜ ꯂꯩꯃ ꯑꯗꯨ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯁꯖꯤꯛꯀ ꯂꯣꯏꯅꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯃ ꯀꯣꯏ ꯃꯄꯨ ꯏꯕꯨꯡꯉꯣ ꯒꯣꯕꯤꯟꯗꯕꯨ ꯈꯨꯔꯨꯝꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ, ꯁꯖꯤ, ꯉꯁꯤꯒꯤ ꯆꯥꯛ ꯊꯣꯡꯕꯤ ꯐꯤ ꯁꯨꯕꯤ ꯃꯈꯩ ꯑꯗꯣ ꯂꯣꯏꯅ ꯂꯥꯛꯅꯈ꯭ꯔꯕ꯭ꯔꯥ? ꯑꯩꯗꯤ ꯑꯃꯠꯇ ꯊꯦꯡꯅꯍꯧꯗ꯭ꯔꯦꯗꯣ, ꯑꯃꯠꯇ ꯎꯗ꯭ꯔꯤ꯫ ꯏꯅꯤꯡꯊꯧꯁꯨ ꯃꯄꯨ ꯈꯣꯏꯔꯝꯕ ꯆꯠꯄ ꯑꯣꯏꯕꯅ ꯑꯌꯨꯛ ꯑꯗꯣ ꯑꯩꯁꯨ ꯈꯔ ꯆꯤꯟꯈ꯭ꯔꯦꯗꯣ꯫ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯣꯛꯃꯤ ꯇꯧꯅ ꯄꯥꯎꯗꯝꯃꯤ ꯁꯖꯤꯛꯅ, ꯆꯥꯛ ꯊꯣꯡꯕꯤ ꯃꯈꯩꯗꯣ ꯂꯣꯏꯅ ꯂꯥꯛꯅꯈ꯭ꯔꯦ, ꯑꯗꯨꯕꯨ ꯐꯤ ꯁꯨꯕꯤ ꯃꯈꯩꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤꯕꯅ ꯂꯥꯛꯇ꯭ꯔꯤꯗꯣ꯫ ꯏꯁꯦ, ꯋꯥꯈꯜꯁꯦ ꯍꯦꯛ ꯑꯣꯏꯗꯦꯗ꯫ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯪꯅ ꯐꯤ ꯁꯨꯕꯤ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯑꯩꯅ ꯀꯥꯎꯈꯤꯕ ꯊꯣꯛꯂꯕꯁꯨ ꯅꯪꯅ ꯈꯔ ꯅꯤꯡꯁꯤꯡꯕꯤꯔꯛꯎ꯫ ꯀꯔꯤ ꯂꯩꯕꯤꯔꯕꯒꯦ? ꯁꯨꯝ ꯍꯪꯗꯣꯛꯇꯅ ꯍꯪꯂꯛꯄꯁꯤꯗ ꯅꯅꯥꯏ ꯑꯩꯅ ꯈꯪꯅꯤꯡꯗꯨꯅ ꯍꯪꯒꯠꯆꯕꯅꯤ, ꯂꯥꯟꯅ ꯂꯧꯕꯤꯒꯅꯨꯀꯣ꯫ ꯁꯖꯤꯛꯀꯤ ꯃꯇꯧ ꯑꯃꯗꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯤꯡꯉꯣꯜ ꯂꯩꯃꯗꯨ ꯅꯣꯛꯇꯨꯅ ꯍꯔꯥꯎ ꯀꯔꯤꯁꯨ ꯈꯟꯕ ꯇꯧꯗ ꯈꯨꯝꯃꯤ꯫ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯒꯤ ꯅꯠꯇꯦꯗꯣ, ꯑꯩꯒꯤ ꯃꯨꯒꯥ ꯐꯅꯦꯛ ꯁꯅꯥꯅ ꯃꯄꯥꯟ ꯍꯛꯄ ꯑꯃ ꯂꯩꯕꯗꯣ ꯅꯪꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯃꯗꯣ ꯑꯩꯅ ꯉꯔꯥꯡ ꯃꯕꯦꯝꯃ ꯃꯌꯥꯝ ꯄꯨꯟꯕꯗ ꯁꯦꯠꯂꯨꯔꯦ, ꯑꯗꯨꯗ ꯃꯣꯠꯈ꯭ꯔꯦ, ꯑꯗꯨ ꯑꯃꯨꯛꯇ ꯁꯨꯍꯟꯒꯦ ꯇꯧꯕꯅꯤ꯫ ꯃꯃꯜ ꯌꯥꯝꯕ ꯑꯣꯏꯕꯅ ꯈꯔ ꯅꯤꯡꯊꯤꯅ ꯁꯨꯕ ꯄꯥꯝꯃꯤꯗꯣ, ꯑꯗꯨꯅꯅꯤ ꯑꯩꯅ ꯐꯤ ꯁꯨꯕꯤ ꯃꯈꯩ ꯂꯥꯛꯂꯕ ꯃꯇꯝꯗ ꯄꯥꯎ ꯇꯝꯃꯧ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯤꯕꯁꯦ꯫ ꯏꯉꯛ-ꯉꯛꯄ ꯑꯃꯗꯤ ꯁꯖꯤꯛ ꯃꯁꯥꯗ ꯐꯥꯎꯖꯩ, ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯃꯕꯦꯝꯃ, ꯁꯨꯒꯗꯕ ꯐꯤ ꯑꯗꯨꯗꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯤ ꯁꯨꯕꯝ ꯑꯗꯨꯗ ꯑꯁꯨꯝꯃꯛ ꯍꯥꯟꯅ ꯊꯝꯕꯤꯕ ꯌꯥꯗꯕ꯭ꯔꯥ? ꯌꯥꯗꯦ ꯁꯖꯤ, ꯑꯗꯨꯅꯅꯤ ꯐꯤ ꯁꯨꯕꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕ ꯑꯃ ꯌꯥꯎꯕꯗꯣ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯃꯍꯥꯛꯀꯤ ꯃꯃꯤꯡꯗꯣ ꯂꯨꯍꯦꯟꯕꯤ ꯀꯧꯕꯅꯤ꯫ ꯑꯩ ꯃꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯄꯥꯝꯃꯤ꯫ ꯑꯩꯒꯤ ꯁꯅꯥꯅ ꯃꯄꯥꯟ ꯍꯛꯄ ꯃꯨꯒꯥ ꯐꯅꯦꯛ ꯑꯗꯣ ꯃꯍꯥꯛꯄꯨ ꯁꯨꯍꯟꯕ ꯄꯥꯝꯃꯤ꯫ ꯃꯌꯦꯛ ꯂꯥꯟꯅ ꯍꯥꯏꯔꯛꯂꯕꯁꯤꯗꯗꯤ ꯁꯖꯤꯛ ꯑꯃꯨꯛꯀ ꯍꯟꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯍꯪꯂꯨꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅꯗꯤ ꯈꯨꯝꯃꯤ, ꯐꯒꯅꯤ, ꯅꯅꯥꯏ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯐꯤ ꯁꯨꯕꯤ ꯑꯗꯨꯅ ꯂꯥꯛꯂꯕ ꯃꯇꯝꯗ ꯁꯣꯏꯗꯅꯕ ꯄꯥꯎꯗꯝꯂꯒꯦꯗꯣ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯅꯊꯧ ꯇꯧꯔꯨꯔꯣ, ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ꯫ ꯀꯣꯏꯅ ꯆꯠꯂꯨꯕꯒꯤ ꯏꯈꯣꯡ ꯑꯁꯦ ꯁꯣꯟꯊꯕꯒꯨꯝ ꯇꯧꯔꯦ, ꯆꯠꯂꯣ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯅꯣꯂꯨꯛꯂꯝꯗꯨꯅ ꯁꯖꯤꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜ ꯂꯩꯃ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯃꯅꯥꯏꯁꯤꯡꯅ ꯃꯁꯥꯗꯨꯕꯨ ꯅꯝꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯝꯃꯤꯗꯣ꯫ ꯅꯤꯡꯊꯧꯒꯤ ꯃꯄꯣꯛ ꯄꯥꯝꯗꯕ, ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯥꯝꯗꯕ ꯀꯅꯥ ꯑꯃ ꯂꯩꯇꯕ ꯅꯠꯇꯦꯗꯣ, ꯑꯗꯨꯕꯨ ꯄꯣꯛꯂꯛꯄꯅꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯑꯣꯏꯕ ꯃꯄꯣꯛ ꯑꯃꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯊꯧꯁꯤꯟꯗ꯫ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯔꯕꯗ ꯂꯨꯍꯦꯟꯕꯤ ꯁꯅꯥ ꯀꯣꯅꯨꯡ ꯆꯠꯅꯕ ꯀꯟꯅ ꯂꯣꯏꯁꯤꯟꯖꯩ꯫ ꯃꯆꯥꯅ ꯆꯠꯅꯕ ꯂꯣꯏꯁꯤꯟꯕꯗꯨꯕꯨ ꯎꯔꯕꯗ ꯃꯄꯥ ꯆꯥꯎꯕꯗꯣ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯏꯆꯥꯅ ꯆꯠꯄꯗꯣ ꯐꯖꯅ ꯆꯠꯂꯨꯀꯣ, ꯃꯇꯝ ꯑꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ꯫ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕ ꯃꯤꯑꯣꯏ ꯃꯁꯛ ꯈꯪꯗꯕ ꯑꯃꯒ ꯍꯦꯛꯇ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯊꯣꯛꯀꯅꯨ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯗ ꯍꯧꯅ ꯂꯣꯟꯆꯠ ꯀꯥꯏꯒꯅꯨ꯫ ꯃꯤꯅ ꯈꯖꯤ ꯃꯃꯜ ꯂꯩꯈꯤꯔꯣꯏ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ ꯃꯥꯟꯈꯤꯅꯤ꯫ ꯈꯪꯉꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯑꯗꯨꯇ ꯅꯣꯝꯃꯤ ꯂꯨꯍꯦꯟꯕꯤ, ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯋꯥ ꯑꯃ ꯃꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯈꯨꯝꯗꯦ, ꯃꯔꯝꯗꯤ ꯃꯇꯝ ꯑꯁꯤ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯆꯠꯄ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯄꯨꯡꯈꯥꯏ ꯑꯃꯃꯨꯛ ꯈꯣꯡꯅ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯏꯆꯤꯛ ꯆꯤꯛꯅ ꯂꯝꯕꯤꯗ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯨꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯕꯨꯗꯤ ꯃꯍꯥꯛ ꯂꯧꯁꯤꯜꯂꯤ꯫
ꯆꯠꯂꯝꯗꯥꯏ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯕ ꯋꯥꯁꯦ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯃꯇꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛ ꯑꯗꯨ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯍꯦꯛ ꯊꯦꯡꯅꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯋꯥꯠꯇ ꯄꯥꯇꯕ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕ ꯃꯇꯥꯔꯣꯏꯁꯤꯡꯅ ꯃꯥꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯕ ꯃꯥꯟꯅꯕ ꯃꯇꯥ ꯊꯥꯔꯤꯛꯅꯗꯤ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯈꯪꯏ꯫ ꯃꯇꯥꯕꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯂꯨꯍꯦꯟꯕꯤ ꯊꯥꯔꯤꯛꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯃꯇꯥꯕꯨ ꯎꯕꯗ ꯅꯣꯛꯆꯩ꯫ ꯃꯇꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯗꯨꯅ ꯇꯞꯅ "ꯅꯪ ꯀꯣꯅꯨꯡ ꯆꯠꯅꯕ ꯊꯣꯔꯛꯑꯕ꯭ꯔꯣ? ꯑꯩꯁꯦ ꯈꯔ ꯉꯟꯅ ꯂꯥꯛꯀꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯉꯝꯗꯦ꯫ ꯏꯇꯥꯅꯀ ꯊꯕꯛ ꯈꯔ ꯆꯤꯟꯕꯅꯤ꯫ ꯎꯅꯕꯁꯦ ꯍꯦꯛꯇ ꯃꯇꯥꯡ ꯆꯥꯗꯕ." ꯂꯨꯍꯦꯟꯕꯤ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯃꯤ꯫ "ꯅꯪꯒꯤ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯕꯁꯦ ꯍꯦꯛꯇ ꯇꯧꯏ꯫ ꯍꯥꯏꯌꯨ ꯀꯔꯤ ꯂꯩꯔꯒꯦ? ꯅꯪꯅ ꯂꯥꯛꯂꯤꯕꯁꯦ ꯑꯩ ꯊꯦꯡꯈ꯭ꯔꯅꯤ ꯍꯥꯏꯕ." "ꯅꯪꯒꯤ ꯇꯔꯦꯡꯗꯣ ꯑꯃꯨꯛꯇ ꯋꯥꯏꯒꯦ꯫ ꯑꯩꯒꯤꯗꯣ ꯉꯔꯥꯡ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯏꯃꯥꯒ ꯅꯤꯡꯉꯥꯏ ꯇꯧꯅꯕꯗ ꯃꯨꯛꯅꯕꯗ ꯇꯦꯛꯈ꯭ꯔꯦ꯫ ꯑꯁꯤꯒꯤ ꯑꯣꯏꯔꯦ ꯆꯠꯂꯣ ꯌꯨꯝꯗ꯫ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯅ ꯂꯩꯍꯧꯕꯅꯤ꯫ ꯂꯧꯔꯨꯆꯣ꯫ ꯑꯩꯈꯣꯏ ꯄꯥꯕ ꯂꯩꯍꯧꯕꯅꯤ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯅꯨꯡꯁꯥꯅꯀ ꯁꯥꯕꯅꯤ, ꯆꯠꯇꯧꯔꯤꯕꯁꯤꯅꯀ ꯂꯥꯞꯄꯅꯤ꯫ ꯆꯠꯂꯣꯀꯣ." "ꯍꯣꯏ, ꯅꯊꯧ ꯆꯤꯟꯕꯤꯅꯤ꯫ ꯑꯗꯣ ꯅꯪ ꯁꯦꯟ ꯇꯥꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯥꯕ ꯇꯥꯔꯦꯀꯣ꯫ ꯈꯔꯁꯨ ꯄꯣꯊꯥꯅꯕ ꯇꯧ." ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯊꯣꯡꯒꯥꯟ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯇꯥ ꯑꯅꯤꯗꯨ ꯑꯃꯨꯛ ꯃꯥꯒꯤ ꯑꯣꯏꯕ ꯃꯊꯧ ꯂꯥꯛꯂꯤꯕꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯂꯣꯏꯔꯣꯏ ꯋꯥꯕ ꯈꯪꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯨꯍꯦꯟꯕꯤ ꯁꯅꯥ ꯀꯣꯅꯨꯡ ꯐꯥꯎꯕꯗꯤ ꯌꯧꯔꯦꯗꯣ꯫ ꯑꯗꯨꯕꯨ ꯀꯟꯅ ꯈꯣꯡꯊꯥꯡ ꯌꯥꯡꯂꯞ ꯂꯥꯛꯄꯅ ꯍꯨꯃꯥꯡꯅ ꯂꯣꯏꯔꯤ ꯃꯁꯥꯗꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯂꯥꯛꯄꯒꯤ ꯋꯥꯕꯅꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯛꯂꯕꯗ ꯍꯧꯔꯤꯕ ꯍꯩꯂꯩ ꯎꯄꯥꯟ ꯀꯌꯥ ꯑꯗꯨꯅ ꯃꯁꯥ ꯑꯗꯨ ꯂꯣꯏꯅ ꯍꯦꯛ ꯏꯪꯊꯍꯜꯂꯤ꯫ ꯐꯤ ꯁꯨꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯐꯝꯐꯝ ꯂꯩꯕꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯊꯕꯗ ꯉꯥꯏꯔꯤ꯫ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯍꯣꯟꯕ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯕꯨ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯔꯤꯕꯤ ꯁꯖꯤꯛ ꯑꯗꯨꯗꯤ ꯂꯨꯍꯦꯟꯕꯤ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯇꯍꯥ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯔꯤ꯫ "ꯍꯥꯏ ꯂꯨꯍꯦꯟꯕꯤ, ꯅꯪꯕꯨ ꯂꯥꯛꯄ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯅꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯅꯤꯡꯉꯣꯜ ꯂꯩꯃꯅ ꯅꯪꯕꯨ ꯂꯥꯛꯎ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯪꯕꯨ ꯂꯥꯛꯄꯇꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯁꯦ꯫ ꯐꯝꯗꯨꯅ ꯂꯩꯔꯒꯅꯨ, ꯄ꯭ꯔꯞ ꯆꯠꯂꯨꯀꯣ." ꯍꯥꯏꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯃꯊꯧ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯗꯨꯅ ꯁꯖꯤꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦꯗꯣ꯫ ꯃꯤꯍꯨꯜ ꯑꯃ ꯁꯨꯗ꯭ꯔꯦ꯫ ꯋꯥꯅ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨꯕꯨ ꯐꯥꯊꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯝꯂꯝꯂꯤꯕ ꯋꯥ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯅ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯗꯨꯕꯨ ꯍꯦꯟꯅ ꯀꯟꯈꯠꯂꯛꯂꯦ꯫ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯑꯃꯗꯤ ꯀꯔꯤ ꯃꯔꯝ ꯂꯩꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯐꯤꯁꯨꯕꯤ ꯃꯥꯕꯨ ꯎꯅꯁꯤ ꯍꯥꯏꯅ ꯀꯧꯒꯗꯧꯔꯤꯕꯅꯣ ꯈꯟꯖꯤꯜꯂꯨꯕꯗ ꯃꯁꯥꯗꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯖꯔꯦꯗꯣ꯫ ꯐꯤꯁꯨꯕꯤ ꯑꯃꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯍꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯖꯥꯅꯣ ꯅꯪꯕꯨ ꯀꯧꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯐꯤ ꯁꯨꯕꯗ ꯀꯔꯤ ꯑꯁꯣꯏ ꯑꯔꯥꯛ ꯌꯥꯎꯈ꯭ꯔꯕꯅꯣ ꯈꯟꯕꯗ ꯊꯣꯛꯇ꯭ꯔꯦ ꯀꯣꯛꯁꯦ." ꯂꯨꯍꯦꯟꯕꯤ ꯅꯨꯄꯤ ꯑꯗꯨꯗ ꯇꯊꯛ ꯌꯦꯡꯗꯨꯅ ꯇꯞꯅ ꯈꯨꯝꯃꯤ꯫ "ꯑꯁ ꯑꯗꯨꯝꯅꯀ ꯍꯥꯏꯔꯛꯈꯤꯅꯨꯕ꯫ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯤꯍꯨꯜꯁꯦ ꯁꯨꯗ꯭ꯔꯦ꯫ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯑꯩꯁꯦ꯫ ꯆꯠꯂꯣ, ꯐꯝꯗꯨꯅ ꯂꯩꯔꯅꯨ꯫ ꯀꯧꯔꯛꯏꯗꯣ ꯀꯩ ꯍꯥꯏꯒꯦ ꯍꯪꯉꯨꯔꯣ꯫ ꯅꯪ ꯍꯜꯂꯛꯄ ꯑꯩꯈꯣꯏ ꯉꯥꯏꯔꯝꯒꯦ." ꯂꯨꯍꯦꯟꯕꯤ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄ ꯑꯐꯕ ꯑꯣꯏꯔꯣꯏ ꯈꯟꯗꯨꯅ ꯇꯜꯂꯕꯁꯨ ꯇꯟꯅ ꯂꯩꯃꯔꯦꯝꯕꯤ ꯅꯤꯡꯉꯣꯜ ꯂꯩꯃ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯉꯥꯅꯨ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯇꯐꯤꯡ ꯂꯥꯛꯂꯤ꯫ ꯃꯥꯏꯊꯣꯡ ꯑꯗꯨꯁꯨ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯦ, ꯏꯃꯛ ꯃꯛꯁꯤꯜꯂꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯊꯤꯜꯂꯤ꯫ ꯊꯣꯡꯉꯥꯛꯄꯤ ꯑꯃꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯂꯛꯏ꯫ ꯂꯨꯍꯦꯟꯕꯤ ꯑꯣꯏꯔꯝꯕꯗ ꯇꯔꯥꯝ ꯀꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯄꯨꯟꯅ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯂꯥꯛꯄꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯅꯤꯡꯉꯣꯜ ꯂꯩꯃꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯂꯨꯍꯦꯟꯕꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯅꯤꯡꯉꯣꯜ ꯂꯩꯃ ꯇꯞꯅ "ꯂꯥꯛꯑꯣ, ꯁꯣꯝꯗ ꯐꯤꯗꯥ ꯑꯁꯤꯗ ꯐꯝꯁꯤ꯫ ꯑꯩꯒꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯁꯤꯗꯣ." ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯏ ꯑꯃ ꯇꯥꯅꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏ꯫ "ꯀꯅꯥ ꯂꯩ? ꯂꯨꯍꯦꯟꯕꯤ ꯃꯥꯅ ꯊꯛꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯦꯝꯃꯛꯎ꯫ ꯌꯥꯝꯅ ꯊꯨꯅ ꯄꯨꯔꯛꯅꯕ ꯇꯧ, ꯊꯤꯜꯂꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯑꯃꯨꯛ ꯐꯝꯊꯔꯦꯗꯣ꯫ ꯍꯪꯐꯝ ꯊꯣꯛꯄꯅꯤ ꯈꯟꯗꯨꯅ ꯅꯣꯂꯨꯛꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ "ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯇꯥꯛꯄꯤꯌꯨꯗꯣ, ꯅꯅꯥꯏ ꯇꯣꯜꯂꯕꯤ ꯑꯩꯉꯣꯟꯗ." ꯃꯍꯥꯛꯀꯤ ꯃꯇꯧꯗ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯃ ꯑꯣꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯁꯨꯛ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯃꯆꯥꯒꯨꯝꯕꯤ ꯃꯥꯅ ꯏꯀꯥꯏ ꯊꯥꯗꯣꯛꯇꯨꯅ ꯍꯤꯡꯕꯒꯤ ꯂꯥꯟꯊꯦꯡꯗ ꯁꯔꯨꯛ ꯌꯥꯗꯨꯅ
ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯐꯤ ꯁꯨꯕ ꯂꯥꯛꯂꯤꯕꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤ꯫ ꯂꯩꯕꯥꯛꯀꯤ ꯂꯩꯃꯔꯦꯝꯕꯤ ꯑꯁꯤ ꯏꯪ ꯇꯞꯄ ꯄꯨꯛꯆꯦꯜ ꯆꯥꯎꯕꯗ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯅ ꯁꯣꯟꯅꯔꯤꯕꯅꯤꯗꯣ꯫ ꯅꯤꯡꯉꯣꯜ ꯂꯩꯃ ꯇꯞꯅ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯐꯝ ꯑꯗꯨ ꯂꯨꯍꯦꯟꯕꯤ ꯃꯉꯣꯟꯗ ꯍꯥꯏꯔꯤ꯫ ꯃꯥꯒꯤ ꯁꯅꯥꯅ ꯃꯄꯥꯟ ꯍꯛꯄ ꯃꯨꯒꯥ ꯐꯅꯦꯛ ꯑꯗꯨꯕꯨ ꯅꯪꯅꯁꯨ ꯑꯇꯣꯞꯄ ꯐꯤꯁꯨꯕꯤ ꯑꯃꯠꯇ ꯌꯥꯎꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯗꯨꯕꯨ ꯇꯥꯕꯗ ꯀꯤꯕꯁꯨ ꯐꯥꯎꯏ, ꯅꯨꯡꯉꯥꯏꯕꯁꯨ ꯄꯣꯛꯆꯩ꯫ ꯃꯥꯅ ꯍꯣꯠꯅꯕ ꯑꯁꯤ ꯈꯔ ꯈꯖꯤꯛ ꯑꯣꯏꯔꯕꯁꯨ ꯃꯥꯏ ꯄꯥꯛꯂꯦ ꯈꯜꯂꯨꯕꯗ꯫ ꯊꯛꯅꯕ ꯄꯨꯔꯛꯄꯗꯨꯕꯨ ꯊꯛ, ꯐꯅꯦꯛ ꯑꯗꯨꯕꯨ ꯃꯊꯥꯗ ꯀꯣꯟ, ꯅꯨꯡꯉꯥꯏꯕ ꯋꯥꯈꯟꯗ ꯀꯥꯗꯨꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄꯅꯤ꯫ ꯃꯃꯤꯠ ꯉꯥꯎꯅ ꯊꯣꯔꯛꯄ ꯑꯣꯏꯕꯅ ꯎꯍꯧꯗ꯭ꯔꯗꯨꯅ ꯃꯃꯥꯕꯨ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯖꯥꯏꯕꯨꯡꯉꯣ ꯍꯤꯌꯥꯏꯔꯦꯟꯒ ꯍꯦꯛ ꯊꯦꯡꯖꯤꯟꯅꯗꯨꯅ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯍꯦꯛ ꯇꯨꯁꯤꯟꯃꯤꯟꯅꯔꯦ꯫ ꯊꯛ ꯈꯥ ꯈꯥꯏꯕ ꯐꯝꯊꯣꯟ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯃꯅ ꯄꯥꯈꯪꯅꯤ, ꯑꯃꯅ ꯂꯩꯁꯥꯕꯤꯅꯤ꯫ ꯃꯤꯠꯀ ꯃꯤꯠꯆꯥꯟꯅꯩ ꯉꯥꯏꯍꯥꯛ ꯑꯗꯨꯕꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯍꯟꯗꯣꯛꯅ ꯅꯥꯀꯟ ꯑꯣꯏꯔꯞ ꯂꯦꯞꯅꯩ꯫ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕ ꯑꯗꯨꯗ ꯏꯃꯨꯡꯂꯣꯝꯗꯒꯤ ꯅꯤꯡꯉꯣꯜ ꯂꯩꯃꯗꯨ ꯊꯨꯅ ꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯑꯣꯏꯔꯝꯕꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯨꯍꯦꯟꯕꯤ ꯑꯃꯨꯛꯇ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯔꯝꯗꯨꯅ ꯐꯅꯦꯛ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯉꯣꯜ ꯂꯩꯃ ꯅꯣꯛꯃꯤ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯆꯪꯉꯣ꯫ ꯍꯤꯌꯥꯏꯔꯦꯟ ꯅꯣꯛꯃꯤ ꯇꯧꯅ ꯃꯅꯨꯡꯗ ꯃꯃꯥꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨ ꯐꯤꯁꯨꯕꯤ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯁꯨ ꯀꯔꯤꯒꯤ ꯀꯅꯥꯃ ꯆꯪꯍꯟꯗꯕ ꯃꯐꯝ ꯑꯁꯤꯗ ꯆꯪꯍꯜꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯒꯦ ꯈꯜꯂꯤ ꯋꯥꯈꯜꯗ꯫ ꯑꯗꯨꯕꯨ ꯍꯪꯗ꯭ꯔꯤꯉꯩ ꯃꯃꯥ ꯏꯕꯦꯝꯃ ꯃꯥꯅ ꯑꯣꯏꯅ ꯑꯁꯨꯝꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯐꯤꯁꯨꯕꯤꯅꯤ, ꯏꯪ ꯇꯞꯄꯤ, ꯆꯍꯤ ꯑꯉꯥꯡꯅꯤ, ꯅꯈꯣꯏ ꯑꯃꯠꯇ ꯑꯣꯏꯔꯝꯒꯅꯤ ꯆꯍꯤꯗ, ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯀꯜꯂꯤ, ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯃꯊꯧꯅꯥꯁꯦ ꯑꯉꯛꯄꯅꯤ꯫ ꯍꯥꯏꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯐꯝꯊꯃꯤꯟꯅꯩ꯫ ꯍꯤꯌꯥꯏꯔꯦꯟ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯇꯞꯅ, ꯏꯃꯥ, ꯅꯍꯥꯟ ꯃꯈꯩ ꯏꯄꯥꯅ ꯈꯨꯠꯂꯥꯏ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯇꯝꯗꯨꯅ ꯂꯩꯔꯨꯔꯦ, ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯆꯥ ꯂꯩꯕꯥꯛ ꯑꯁꯦ ꯀꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯃꯥꯒ ꯄꯨꯟꯅ ꯏꯃꯥꯕꯨ ꯍꯣꯔꯦꯟ ꯁꯪꯒꯗ꯭ꯔꯥ? ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ, ꯅꯪꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ꯫ ꯏꯃꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯅꯇꯣꯝꯇ ꯆꯠꯂꯨ, ꯀꯅꯥꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ? ꯏꯆꯥꯅ ꯅꯇꯣꯝꯇ ꯆꯠꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯅ ꯅꯅꯥꯏ ꯈꯔ ꯄꯨ꯫ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝꯗ ꯃꯃꯣꯟ ꯅꯣꯛꯏ꯫ ꯉꯁꯤ ꯐꯥꯎꯕ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯗꯕ ꯌꯥꯎꯗꯦ꯫ ꯑꯅꯤꯡꯕꯇ ꯊꯨꯡꯍꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯒꯤ ꯅꯥꯛꯇꯒꯤ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯦꯗꯣ꯫ ꯃꯤꯠꯃꯥꯡꯗ ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯍꯧꯖꯤꯛ ꯂꯨꯍꯦꯟꯕꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯎꯔꯛꯂꯤ꯫ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯎꯕꯗ ꯃꯃꯣꯟ ꯇꯧꯖꯩ꯫ ꯀꯌꯥꯗ ꯏꯪꯅ ꯐꯖꯔꯤꯕꯅꯣ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯣ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯃꯥꯇꯕꯨ ꯅꯤꯡꯁꯤꯡꯂꯤꯕꯁꯦ? ꯊꯃꯣꯏꯗ ꯐꯥꯎꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯉꯁꯤ ꯈꯪꯍꯧꯗꯅ ꯑꯩꯅ ꯐꯥꯎꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯃꯨꯔꯨꯝ ꯁꯣꯟꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯣꯝꯗ ꯐꯤ ꯑꯗꯨꯕꯨ ꯁꯨꯅ ꯂꯨꯍꯦꯟꯕꯤ ꯃꯍꯥꯛꯅ ꯂꯩꯃꯔꯦꯝꯕꯤ ꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯃꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯍꯤꯌꯥꯏꯔꯦꯟ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯗꯨꯅ ꯅꯣꯛꯇꯨꯅ ꯃꯌꯥꯝ ꯑꯗꯨꯅ ꯑꯋꯥꯕ ꯀꯥꯎꯊꯣꯛꯇꯨꯅ ꯐꯤ ꯑꯗꯨꯕꯨ ꯁꯨꯃꯤꯟꯅꯔꯤ꯫ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯕꯅꯣ? ꯅꯪꯗꯤ ꯂꯩꯃꯔꯦꯝꯕꯤ ꯃꯍꯥꯛꯅꯒ ꯆꯥꯟꯕꯤꯔꯤ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯕꯗꯤ ꯐꯝ ꯑꯃ ꯄꯤꯒꯦ, ꯐꯤ ꯁꯨꯕ ꯇꯣꯛꯂꯣ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯂꯒꯅꯤ꯫ ꯐꯤꯁꯨꯕꯤ ꯑꯃꯅ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯋꯥꯍꯩ ꯑꯗꯨꯗ ꯂꯨꯍꯦꯟꯕꯤ ꯅꯣꯛꯃꯤ ꯐꯥꯒꯤ ꯑꯣꯏꯅ ꯈꯨꯝꯃꯤ꯫ ꯀꯔꯥꯏꯗꯒꯤꯅꯣꯗ, ꯑꯗꯨꯒꯗꯤ ꯋꯥꯈꯜ ꯑꯁꯤꯅ ꯈꯟꯗꯦꯗ, ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ ꯂꯩꯔꯤꯕꯁꯦ꯫ ꯊꯥꯖꯗꯕ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯂꯩ ꯍꯥꯏꯕ ꯏꯄꯥ ꯏꯄꯨꯒꯤ ꯋꯥ ꯑꯃꯗꯤ ꯂꯩꯕꯅꯤꯀꯣ ꯂꯨꯍꯦꯟꯕꯤ꯫ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯋꯥ ꯂꯥꯎꯅ ꯅꯣꯛꯆꯩ꯫ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ꯫ ꯊꯕꯛ ꯁꯨꯕꯒꯤ ꯃꯇꯝꯁꯨ ꯂꯣꯏꯔꯛꯂꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯁꯨꯕ ꯐꯅꯦꯛ ꯑꯗꯨꯕꯨꯁꯨ ꯀꯪꯈ꯭ꯔꯕꯗ ꯃꯅꯥꯛꯇ ꯄꯤꯕ ꯂꯥꯛꯂꯤ꯫ ꯅꯤꯡꯊꯤꯅ ꯈꯜꯂꯨꯕꯗꯨꯃꯛ ꯄꯥꯡꯊꯣꯔꯛꯄꯗ ꯄꯦꯜꯂꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯅꯤꯡꯉꯣꯜ ꯂꯩꯃ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯅꯥꯏ ꯑꯃꯕꯨ ꯇꯥꯅꯕ, ꯀꯅꯥ ꯂꯩ? ꯐꯤꯁꯨꯕꯤ ꯑꯁꯤꯗ 3 ꯁꯦꯜ ꯄꯤꯌꯨ꯫ ꯃꯁꯤꯅ ꯃꯥꯒꯤ ꯊꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜ ꯑꯗꯨ ꯅꯠꯇꯦ, ꯑꯩꯒꯤ ꯑꯅꯤꯡꯕꯁꯤꯕꯨ ꯄꯦꯜꯍꯟꯕꯒꯤꯅꯤ꯫ ꯂꯨꯍꯦꯟꯕꯤ ꯃꯊꯃꯣꯏꯗ ꯍꯔꯥꯎꯕꯅ ꯂꯣꯏꯖꯔꯦ꯫ ꯃꯥꯏꯊꯣꯡ ꯑꯗꯨꯗꯗꯤ ꯅꯣꯛꯃꯤ ꯂꯩꯗꯣ꯫ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇ ꯋꯥꯈꯜꯅ ꯈꯜꯂꯨꯕ ꯂꯩꯇꯦ꯫ ꯑꯁꯤ ꯑꯣꯏꯕ ꯇꯥꯏ, ꯇꯝꯕ ꯉꯝꯗꯕ ꯃꯤꯑꯣꯏꯕꯒꯤ ꯈꯣꯡꯆꯠ ꯍꯥꯏꯕꯗꯣ꯫ 3 ꯁꯦꯜ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯍꯔꯥꯎ ꯂꯨꯍꯦꯟꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯁꯣꯝꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯈꯨꯟ ꯌꯦꯡꯕ ꯂꯥꯛꯄ ꯍꯤꯌꯥꯏꯔꯦꯟ ꯃꯍꯥꯛꯀ ꯍꯦꯛ ꯊꯦꯡꯅꯔꯤ꯫ ꯂꯥꯞꯇꯛ ꯆꯠꯂꯤꯕꯤ ꯂꯨꯍꯦꯟꯕꯤ ꯑꯗꯨꯕꯨ ꯇꯨꯡꯗꯒꯤ ꯎꯕ ꯃꯇꯝꯗ ꯈꯣꯏꯗꯥꯔꯤ꯫ ꯃꯥꯒꯤ ꯑꯣꯏꯅꯤꯡꯉꯤ, ꯃꯕꯦꯝꯃ ꯑꯣꯏꯍꯟꯒꯦ ꯈꯜꯂꯤ꯫
Mamanasu nungsizay pamjay haiba khangkhrabada. Hiyaren chatliba nupi adubu tanaba asumna hairami. Chatlibi leisabi nangaikho. Chalambadu chap lepi tung hana onthoraktuna khonjen adu kanano yengi. Hiyaren oiramada nolukna lei lambi adu kanama chatpasu udi. Tanja asibu lawduna nupa mana asumna hairakle haujikti. Aigi sago mathakta kakhatuna achikpa mafam amada chatluse. Wahai asigi iroinana khulai thuna nupi mabu haina singna sagon mathakta haptuna mafam adudagi sagon adu yangna thauduna lakledo. Hoi mai haibasu ngamda tumina lukthaduna lakledo. Achikpa mafam amada laklabada kanasu kida karisu khanda asumna hai hiyarin mana ngami matago. Sana Konungi Phisubi sayenbi lairang ningthibi. Rajkumar aina nangmu pami. Aigi Rajkumari oibiro. Tu chungi wahai adu angakpani. Wahai adu thajadaba miengna lepliba hiyari mangondi yengido. Makuk adu haiduna asumna hai. Nate nate mazaibungo adumna haibigano. Paima wakhan phathabiyo. Pukning ado amukta laitahanbiyo. Kaisu laitabi aingonda adumna haibigano. Kanagumana takhrabadi. Aibu konungi chairak ahakpa soidana phangani. Hiyari nokmi hai na chungda ningon oibi mana hariba wa adubu thawoida. Nungsiba thamoigi oiba nungsi sa udaba magi mayai angakpani. Thakha naide nungsibada. Ngasi thainaba oirabasu nangbudaina pami. Aigi aningba thinginaba kanama leitedo. Adubu ai masana yadaba nupidi phaduna nampu sapuda ngami haiduna laure. Maramdi aigi nupi achama nupi natedo. Laibaki mabema oigadoribani. Ing tapi mathawna marinjan kanbi pami. Masigi magun pumba. Ngasida ubile sabi nangonda loina yauri. Tangna phangma manibu kamdawna. Ikut asidagi irai layan thadokanido. Aduna nang muna wakhan khalo. Thabak wana subagi awaba aduna awaba kauba yaba nate. Pukning wakhal laitadaba palifam khangdabagi awabasu awaba makhan amani. Aruba wahang asina thamoy henna otuna mikup asida awamay saphangido. Yade haiduna pakumpiri. Angam athaw machani karibu tawrakpa. Yare hanya pakum hairido ahenba thiba thikne mana thalamba taradra. Kangaw nari wakhalda arepa ama haiba ngamdre. Lonthokdaba murtigum tathak leptuna leirido. Haujikti luhenmi magi matawdu urabada nupa mana asumna amuk hairakle. Nonginigi matam aini pigani. Matam asida munna khanduna pakumbiro. Nangi pakungi matung inna makhataba thabak aini tawgani. Law thillagi na yumda. Haina haina nupi adubu mayum taba lambi amada thinbiramni. Mai pakle haibagi nungaibam khangdri luhenbi adubu. Harau mapada sen phangi ngasi asum thokle haiduna paudi tamjaido. Numit thadi kisi kiduna lengdana thamba yaba natedo. Nongnini haukhri tharakhi matam surabada mara leibi amagum makhongna thongna konung chatpa ngamdredo. Masa ngamdre haijinduna luhenbi ngasidi konung chatredo. Machana masa ngamdre hairabada mapamana hena wajaido. Somna ngasi mapuribagi phaizom ama suhangi haiduna ngaibani adubu lakdre. Madugi pau tabada ningo leima phaizom adu Phisubi ama piduna suhalamido. Jahi matangna yadrabada wangamba ningthau pham thadokpa pamle. Machana mahul sinba pamle. Wafam asi magi loinabiga tanagi haiduna laido. Hai Siza tabra. Ngasidi aruba wama aigi tanasi. Ningo leima tapna takpiyudo nanaida. Kari wafamno mayek chumna. Yengoy Siza ai ahal oire. Nangsu oirakli. Aikhoy anina laibak ase asumak sinaduna laiba yaroi ngamlakloi. Aduna icha hiyari mangonda ningthau pham ase piragi haina khali. Khangaudana huyen laklabadi aikhoy soidana maithiba tareni. Mapuroibana hariba wafam ase achumbani mahakna nongmata khaludabagini aduna tapna pakhom pirakli. Achumbani aduna ai wafam ase ichada haiduna haujingma khanghalagi. Mikup asida machabu kaururi adu wafam asibu machada hairami. Aruba wafam haibadu oire haujikti.
ꯄꯨꯟꯁꯤꯒꯤ ꯑꯔꯨꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦꯗꯣ꯫ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯕ ꯃꯊꯧ ꯇꯥꯔꯤ꯫ ꯂꯩꯕꯥꯛ ꯑꯃ ꯉꯥꯛꯄ ꯑꯆꯝꯕ ꯅꯠꯇꯦꯗꯣ꯫ ꯍꯤꯌꯥꯔꯦꯟ ꯇꯞꯅ, ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕ ꯅꯆꯥꯏꯅ ꯌꯥꯒꯅꯤ, ꯑꯗꯨꯕꯨ ꯅꯆꯥꯏꯒꯤ ꯋꯥꯐꯝ ꯈꯔꯗꯤ ꯍꯥꯏꯖꯒꯦꯕ꯫ ꯋꯥꯉꯝꯕ ꯅꯤꯡꯊꯧ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯌꯨꯗꯣ꯫ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯆꯤꯡꯅꯕ ꯂꯩꯇꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ, ꯏꯆꯥꯒꯤ ꯀꯔꯤ ꯅꯅꯤꯡ ꯊꯨꯡꯂꯣꯏ ꯍꯥꯏꯕꯒꯦ꯫ ꯍꯤꯌꯥꯔꯦꯟ ꯏꯀꯣꯏ ꯀꯣꯏꯗ ꯑꯔꯣꯠꯄ ꯑꯃꯠꯇ ꯂꯩꯇ ꯂꯨꯍꯦꯟꯕꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯤꯁꯨꯕꯤ ꯃꯥꯕꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯅꯤꯡꯉꯣꯜꯂꯩ ꯃꯃꯥꯅ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ ꯁꯥꯎꯔꯥꯡꯅꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯑꯣꯏꯔꯣꯏꯗꯕ ꯋꯥꯐꯝ ꯍꯥꯏꯒꯅꯨ꯫ ꯏꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ, ꯃꯤꯌꯥꯝꯅ ꯇꯥꯔꯒ ꯀꯔꯤꯕꯨ ꯐꯖꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅ ꯐꯤꯁꯨꯕꯤ ꯑꯃ ꯂꯧꯔꯦ ꯍꯥꯏꯕꯗ, ꯍꯣꯏ, ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯁꯨ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯑꯩ ꯃꯍꯥꯛ ꯏꯃꯧ ꯑꯣꯏꯕꯗꯤ ꯉꯝꯂꯣꯏ꯫ ꯍꯤꯌꯥꯔꯦꯟ ꯆꯤꯟꯕꯥꯟ ꯑꯗꯨ ꯆꯤꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ꯫ ꯏꯖꯠ ꯂꯩꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯂꯧꯔꯒ ꯂꯩꯕꯥꯛ ꯉꯥꯛꯄ ꯉꯝꯗ ꯂꯩꯕꯥꯛ ꯀꯥꯡꯈꯣꯡ ꯆꯥꯏꯒꯗꯕ ꯁꯔꯨꯛ ꯊꯧꯅꯥ ꯂꯩꯕꯤ ꯃꯥꯒꯨꯝꯕꯤ ꯑꯃ ꯂꯧꯕꯅ ꯍꯦꯟꯅ ꯐꯩ꯫ ꯃꯍꯥꯛꯀꯤ ꯃꯒꯨꯟꯗꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯃꯥꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤꯕ ꯅꯠꯇ꯭ꯔꯥ? ꯅꯤꯡꯉꯣꯜꯂꯩꯃ ꯁꯥꯎꯅꯤꯡꯕ ꯑꯗꯨꯅ ꯍꯦꯜꯂꯕꯗ ꯋꯥ ꯑꯃ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧꯕꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯁꯤꯖ, ꯅꯪ ꯁꯥꯎꯒꯠꯈꯤꯅꯨ꯫ ꯅꯆꯥꯅ ꯍꯥꯏꯔꯤꯕꯁꯦ ꯃꯨꯟꯅ ꯇꯥꯎ꯫ ꯃꯥꯅ ꯈꯟꯕ ꯅꯨꯄꯤꯅꯤ, ꯃꯥꯒ ꯂꯩꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯟꯕ ꯅꯨꯄꯤ ꯑꯗꯣ ꯑꯩꯈꯣꯏꯒ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯅꯆꯥꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯇꯧꯁꯅꯨ ꯀꯩꯗꯧꯕꯒꯦ? ꯃꯄꯥ ꯃꯆꯥ ꯑꯃꯠꯇ ꯑꯣꯏꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯤꯡꯉꯣꯜꯂꯩꯃ ꯈꯨꯝꯕꯝ ꯈꯪꯗ꯭ꯔꯤ꯫ ꯃꯈꯥ ꯇꯥꯅ ꯈꯨꯝꯕ ꯊꯣꯛꯂꯕꯗꯤ ꯃꯄꯨꯔꯣꯏꯕꯅ ꯁꯣꯏꯗꯅ ꯁꯥꯎꯗꯨꯅ ꯃꯥꯕꯨ ꯆꯩꯔꯒꯅꯤ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯃꯤ ꯊꯥꯗꯨꯅ ꯍꯌꯦꯡꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯡꯒꯣꯟ ꯀꯥꯔꯛꯄ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯆꯥꯎꯕꯒꯤ ꯃꯐꯝꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯆꯥꯎꯕ ꯉꯛꯄꯅ ꯂꯣꯏꯔꯤ꯫ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯃ ꯇꯁꯦꯡꯅ ꯊꯣꯛꯂꯦꯗꯣ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡꯒ ꯉꯥꯏꯁꯦꯟ ꯑꯣꯏꯔꯒꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯍꯥꯏꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯋꯥꯉꯝꯕꯗꯨ ꯆꯥꯎꯕꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡ ꯀꯩꯗꯣꯡꯅꯕ ꯍꯥꯏꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯆꯠꯅꯕꯤ ꯀꯥꯏꯗꯦ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯍꯧꯅ ꯂꯣꯟꯆꯠ ꯆꯠꯅ ꯄꯊꯥꯞ ꯆꯨꯝꯅ ꯆꯠꯂꯤ꯫ ꯆꯥꯎꯕ ꯃꯕꯨꯛ ꯁꯦꯡꯅ ꯍꯥꯏ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯗꯤ ꯏꯆꯥ ꯑꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯆꯥꯎꯅ ꯍꯣꯡꯅꯕꯒꯤ ꯎꯄꯥꯏ ꯑꯩ ꯂꯩꯖꯗꯦ, ꯏꯇꯤꯛ ꯏꯄꯥ ꯆꯥꯗꯦ꯫ ꯃꯗꯨꯒꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯒꯅꯨ, ꯑꯩꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ꯫ ꯂꯩꯕꯥꯛ ꯃꯤ ꯃꯃꯥꯡꯗ ꯏꯖꯠ ꯇꯥꯅ ꯂꯨꯍꯣꯡꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯨꯍꯣꯡꯕꯗ ꯆꯪꯒꯗꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯨꯍꯦꯟꯕꯤꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯦꯝꯖꯤꯜꯂꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯝꯗ ꯃꯤ ꯋꯥꯠꯇꯦ꯫ ꯁꯥꯒꯩ ꯅꯥꯇꯩ ꯂꯣꯏꯅꯃꯛ ꯃꯁꯛ ꯈꯪꯉꯤ꯫ ꯅꯨꯡꯁꯤꯗꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯧꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯄꯨꯝꯕ ꯇꯤꯜꯂꯤ, ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯝꯕꯁꯨ ꯂꯣꯏꯅ ꯍꯦꯛ ꯌꯥꯎꯔꯤ꯫ ꯀꯜꯂꯛꯄꯅ ꯂꯣꯏꯔꯤ꯫ ꯂꯩꯁꯥꯕꯤ ꯀꯌꯥ ꯑꯃꯗꯤ ꯇꯛꯁꯤ ꯁꯣꯟꯕꯁꯨ ꯌꯥꯎꯔꯤꯗꯣ꯫ ꯏꯃꯨꯡꯗꯅꯤ ꯃꯇꯥ ꯑꯅꯤꯗꯨ ꯋꯥꯔꯤ ꯇꯧꯔꯤ꯫ ꯊꯥꯔꯤꯛꯅ, ꯂꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯤ ꯏꯇꯥ ꯍꯣꯏꯗꯤ ꯍꯥꯏꯅ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯃꯕꯦꯝꯃ ꯑꯣꯏꯈꯤꯒꯗꯧꯔꯤ꯫ ꯀꯌꯥꯗ ꯀꯜꯂꯛꯆꯔꯤꯕꯅꯣ? ꯏꯇꯥ ꯊꯥꯔꯤꯛ, ꯅꯪꯅꯗꯤ ꯍꯔꯥꯎꯔꯤꯕ, ꯃꯕꯦꯝꯃ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯄꯥꯝꯂꯤꯕ꯫ ꯑꯩꯗꯤ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯐꯝ ꯑꯁꯦ ꯄꯥꯝꯗꯦꯗꯣ, ꯆꯝꯅ ꯍꯤꯡꯕ ꯄꯥꯝꯃꯤꯗꯣ꯫ ꯂꯩꯕꯥꯛꯀꯤ ꯃꯕꯦꯝꯃ ꯑꯣꯏꯔꯕꯗꯤ ꯏꯅꯤꯡ ꯏꯈꯥ ꯇꯧꯅ ꯆꯠꯄ ꯐꯪꯂꯔꯣꯏ꯫ ꯀꯠꯊꯣꯛꯄꯅ ꯏꯊꯧꯗꯥꯡ ꯑꯣꯏꯔꯅꯤ꯫ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯌꯥꯊꯪꯗ ꯉꯥꯏꯗꯨꯅ ꯆꯠꯂꯅꯤꯗꯣ, ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯋꯥꯏ꯫ ꯍꯣ ꯑꯗꯨꯕꯨ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ, ꯁꯨꯝ ꯁꯨꯝ ꯇꯧꯔꯒ ꯍꯩꯒꯗꯕꯅꯤ꯫ ꯅꯔꯥꯏꯕꯛꯇ ꯁꯨꯝ ꯊꯣꯛꯂꯣ ꯇꯝꯂꯝꯂꯕꯗ ꯅꯪ ꯍꯧꯖꯤꯛ ꯀꯩꯗꯧꯗꯧꯔꯤꯒꯦ? ꯇꯥꯅꯤꯡꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ꯫ ꯋꯥꯈꯜ ꯑꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯇꯧ꯫ ꯋꯥꯗꯨꯅ ꯂꯥꯛꯄ ꯏꯄꯥ ꯆꯥꯎꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯗꯧꯔꯤꯗꯅ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩꯗꯤ ꯈꯪꯍꯧꯗꯦ, ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯇꯝꯅ ꯄꯨꯔꯛꯄꯅ ꯂꯨꯍꯦꯟꯕ ꯑꯃꯗꯤ ꯍꯤꯌꯥꯏꯔꯦꯟ ꯂꯨꯍꯣꯡ ꯀꯩꯗꯣꯡꯂꯤ꯫ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯦꯗꯣ꯫ ꯁꯥꯎꯅꯤꯡꯕ ꯂꯩꯔꯝꯕ ꯅꯤꯡꯉꯣꯜꯂꯩꯃ ꯃꯍꯥꯛꯁꯨ ꯀꯔꯤꯕꯨ ꯇꯧꯔꯨꯒꯅꯤ ꯈꯟꯗꯣꯛꯇꯨꯅ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥ ꯐꯪꯗꯨꯅ ꯍꯔꯥꯎꯅ ꯂꯩꯔꯤ꯫ ꯋꯥꯉꯝꯕ ꯅꯤꯡꯊꯧ ꯃꯍꯥꯛꯁꯨ ꯃꯆꯥꯅꯨꯄꯥꯅ ꯄꯨꯔꯛꯄ ꯃꯃꯧ ꯑꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯂꯦꯞꯄ ꯂꯩꯇꯕꯅ ꯊꯥ ꯑꯃꯗꯒꯤ ꯑꯅꯤ ꯊꯥꯕꯨꯡ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯀꯨꯝꯖꯥ ꯑꯣꯜꯂꯛꯂꯤ꯫ ꯑꯉꯥꯡ ꯅꯋꯥ ꯃꯄꯥꯔꯤ ꯑꯃ ꯐꯪꯂꯤꯗꯣ꯫ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅ ꯏꯪꯅ ꯆꯤꯛꯅ ꯍꯧꯖꯤꯛꯇꯤ ꯍꯤꯌꯥꯔꯦꯟ ꯑꯃꯗꯤ ꯂꯨꯍꯦꯟꯕꯤ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯉꯥꯛꯇꯨꯅ ꯂꯩꯔꯤ꯫ ꯆꯥꯎꯕꯁꯨ ꯅꯨꯡꯉꯥꯏꯅ ꯃꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫
ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯍꯥꯟꯅ ꯂꯩꯔꯝꯕꯗꯨꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯗꯨ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯤꯁꯨꯕꯤ ꯂꯨꯍꯦꯟꯕꯤ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯤ ꯍꯣꯠꯅꯖꯃꯟꯅ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯃꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯄꯥꯟꯈꯤꯔꯝꯃꯤ꯫